Handaki lansida khullekai lekai de sum yengbiu ladi khaiba chobo officer sing phamnaiba senjau paiba meitai sing se maximum loina negative impact laigani meitai ge mayok ta wangangani sum yengbiu laida basuraga sajaba thapuk masa tawbo sing sina lebak pukalam labadi sida suyari haidana loina tawbani sume sumde hainasi aigi experience di masimak oi haina arambai tengon gi PR or bingang khorak pamna phongdrokli ngasi tonjang da Khut Zomi gi Zomi Fanayam Sire rest in peace laukri RIP haina Thangmeiband Khuyathong Pukhri Mapalda hojikta nupa ama sire muslim ni kadai no haibadi khangdri sidringai mangda DM college fawba thinbiu hairami hai hojik police na pukre tonjang da khutoknari PDF KNAB ZRA sing khara tura male prayer haukre moi gi haunabi Manipur na mapung phabi stehut oi tingai matamdagi hauraga Manipur da refugee masing kaya matam gi authority sing na khangna khunda leita khalakre asigumba manglam sat ki section haudraba soiba kongtang kaya asina ngasigi Manipur tangduroi ta da ba phibam asi yaurokli tungi mironi khalagai khoitu mina lepam thokti haina hanagi chief minister N Birenna mahaki X account da thadorokpa post amada phongdokli torbung phobak saugi imasing na oza joi kumana aram baina ko gide tek tawbani haina phongdorkiba wafam akan mong da yaning da phongdokri amadi pungkun mari gi manung da sengdorokadabani haina hairakli mitomna kanano elomi sangna kanano haibadu mayek sana khanglam matamda daily meditation pangthokpiu ibomsa sengdo hobana phagani haibadu laram labadi chaichu charoi da bebe manangbu khara naramgani ne masigumba thagdo asi wokan tahuda bamadi iramdam sikaramba pimam lairi haiba nongmata thijindaba sen khara talaga panghing tingbaduna tholakpani matungda su yauloi singna taidaba wangsang sinabiganu haina khaidemba khangan bagi maikai de ki phongdorokli